yamna pitiful condition have yara miserable condition yamna mong sa da pimamada lady ko ana hoji hoji wa thok thui natra mangsa pa sama pirama potul pa marfu marida handaraga pibi haibna singba adugi hanto hanjinga tawnadana akoi gi kano leidana adui mathakta akoi da magi negligence mayama kano khoi gi kari Savitri Thakur ko jini de lakhi bada bauta masa maksi ka Union Minister of Women and Children gi kanoni ko adu oina relief camp da laiba isi nupi ga nganga ayamani dra adu boksang ga hangbiram da bagi mawong ko adagi sahi ani makhaya hum phajalak lawa si pawda ngasi IDP singi kano singsi makoi gi main agenda ji kanoni resettlement ni ko adana hana gi magi haurakpham ko gi kano singsida ko gi laibadune ba yam darkar lagi se ko adu hanjin bangamde aduna khwari gi maru oiba posisu koina pide aduga haujisu thengabasu pirakani aduju khalli haiba krom hai ko ko gi thajabadu katani ko aduna miyam gi di thajabasi adum leite haina lobutare ko maramdi sahi ani makhai hum phajalakle ware phim chadna leire misi mina kaya thoe suicide tawba kaya yaure asa kaya udre adigi maintain disorder mayam thoe ko aduna sigumbagi maike khuding makta achauba kano khigi nuai taba pot leire ko mangsa maramaduna hoi asabudi mangba yadi haiba tare adu oiriba phim sidi yam mong di tadre aduga center gi leiriba khoi kano singsi overall like observation na tabu matamda ya khara section no wat pa hai bitare ko sigma mayam si koi masi tahoi da bathabang ni maramaduna masida mayam khara hena IDP singi issue singse masida khara hena makoi katanga mari lena singa kano to busunnata ba ko thadok busunnata ba hojik lai ba manipur miyam na manipur gi territorial integrity si kanna bohana bada koi gi logi ba apun bagi thodang ko adu mayam gi effort to housing still adu gi oiba victim wariba IDP ko mayam sing asigi awaba tari film sing sida ka hanna solidarity piraga ko kari mo gi issue sing sida lebang miyam na punna kari support over yabagi haibutu yang kanda particularly koi gi concerned CSO sing lady sing se masina tawrakanda issue sing se kara so highlight to honingi hojiti ayamba issue sing se IDP jingi group natraga magi kanoda punjin ba kari haitare ko association natra kanoda to kare hena inthurapa manbasu ko leiko aduga miyam jina ko gi awards to oina sum yeng bagi kanoda kitang lakpase nataba IDP nya tawri ba thabak sing mogi awara pa leiba sing asida ko kare hena hana gumna koina chongjallaga mayam chang yaushin minara kana mogi issue sing ji kitang ai phadaba sing ase punna ko gi address to minabam changi hana thamge ko Hanagi Minister Fundo Kibada, Hosi Manipur, PR Linga, Toshilaba Matunda, Kogi, Miamge, but Linga, I'm a same Navgi, BJP, Medicine, Punsinaraga, Atumatam, Dalinga, same Navgi, same Saban, Lady, high weapons of Fundo Cavatare. High weapons that they could command and be using say PR Lady Adobo, PR Simiam no Pamnarak Tabagi, Aduga. Legislature singing Martasu PRC Pam Daba, Kogi Miam Geva. Yasana lingak sa badugumba lingak amalay hanna ba miya sagi popular government amalay basi ga ko gi PR lingak lay basi karam mani na fayena usagi moto oi ka myoy bana nomadic kuchis chatra leram badagi ko makhan gi evolution mayam revolution mayam tawrakanda civilization mayam da khwaidigi hena fare hari bisi socialism da ko based tawrakana democracy adagi adult franchise tawrakanda ko election tawrakana miyam gi mihunda lenga puduni ko aduni india je mudu gi largest democracy ni ga na world claim tawri bani ko adu hari ba posi manipur da ko na u phangda bagi kanu duni ko da leiri bisi ko aduna ka singna government sem si asa the same Sabbath, Torongani Loimba, Miam Supami, Sagi, President Emergency Rule, Magi Makada, Hingobudi, Equina Democracy Miangi, Mihuna, Sakar, Sema Sakari, Makadi, Hingma, Sema Sana Pamatabanico. Other boy, Kogi, who sing a Sida, Equina, Miamna, Yamna, Nuai Tribase.
saigi state ka center ki leisure ba powers da yenga kanda ka hen center dai koina centralized tawgi kanu se masi federal kan structure magi federalism ki spirit atu da koida aso sai tiang pi ha ba ko daga union of states ni india ji ko aduga magi ka hen center ga state ki mari sida koina magi oiba musuen kano koi tongan ba magi rights and duties mayam lai ba do khara yengchela ka state ki legislature sing da lai ba power sing se masi ju khara season han ba ba tare aduga season na ba khona ba masa aduni pami che ko aduna hariba even subchana majority claim to yaraba adaki MLA sing laira phawbu sarkar semhan da ba ba tare ko sigi phibam ma lai se yam nuai te aduga tasengna legislature sing sina so makoi gi leisure ba hak sing rights sing se yamna thijana masak khange har kanda madugi right to adudi kanamtana singna ba yaroi masi akana center na PUP de bagi nate constitution na pi right ni ko aduga malem yun na lairiba koi akano rights guarantor identity wari acts and rules mayam san pi pot ni ko and mi bi sakhol ba socialism gi ma gi wahan tok suni ko and claim to go da bani mana ga da bani adun seng da bani sema kanda whatever state na center na authority na pami ba kari no ha ba through state government koi implement to go da bani ba state di ko maramaduna hari potu u da bani na ai da kan nungai ta ba pawi ara koi manipur gi miyam na pnd ko jele ba center gi lenga gi mong to si nungai te aduga manipur da leijari ba koi mi hun na haijari ba sing sina su ko koi gi ya da tawri ni ga na hai ba dagi mayam ma haira kanda sai gi masag right che pung pha na puthu akanda makoi gi leadership to khalla kanda sakar sembagi hak pawa kan mingon dagi ni baje masi ngai baje masi mate ko yam pendre maramadra manipur miyam su pendre hoji laiba kana hoji hariba kana legislature asida miyam gi thajaba se yamna mangi haiba tare ko maramaduna hariba miyam singasi still ekoina matamdi akumo adum leiti haiba yaroi ko maramaduna laiba legislature singsina aware weraga rethink tawrakanda amutang aseng ba rights akoi da piri basi karino miyam na pami si karino democracy asina karino like election asina karino government formation asina karino haibena singa mayam leidana aduna majority bu leraga di sat governor gi manaka zaro claim taw hawrakanda sat long semaga adum yaba poni ko adudi da kana thamako PR makhando akoi nam yemu ta na center gi attitude to tawda di akoi na majority phasna laiba group to phasna tasala kan leadership khal kana governor gi mamang da constitution pe right to salauna claim to buda aduda dum da thokada ba thabang ni da ani manga tarani hapta amanung de dum sarkar sema yab jani da amaduda center na khu thingjale haraga ti akoi na ajiki akoi legislature lairiba akoi gi MLA adraga kana majority wariba party jingi music ase mari leitabani di hararoidena ko akoi music si tawri tawbuni ko adubo center si ka hen ma mai autocracy haidena hai akoi gi yamna authoritative waiba kaino do akoina miyamda ulhanningi haibani da adu tawdre hojiti pulap songjanggre akoi MLA so lairiba jing su pra center da kano tawgre ko ka hen akoi gi mikhapon ba bitare ko khapon da lairiba sida pen da bagi nuai ta bu lai hai tare sai thamge yam no hije ja duba khagi ziking thoram siga dum mari leina nai khagi bande mataram gi sam yang kai shugi palan si koi mafam tongan mafam sin pangthona ki adubo governor na sum masigi matang da phongdo ki basi imalai bak pu nung si bada bande mataram na miam da so winot hapli hai wa pham duni koi governor phongdo le wa pham aduga huji huji ma na pa le ba manipur da le ri ba situation sida sigum wa pham phongdo bu kamai yeng be hoi abante ma talam se akoi gi bakim chandra chandopadhyay ko bakim chandra irambo kanoni ko aduna 1875 ki adoida aduga Rabindranath Tagore na masi sakhi bani ko aduna officially ahanba koina 1896 ki kanoda leire ko December gi tangkun gani pan de isai sak pa hogi badagi national song oina lakhiba adum posak amani bande amataram di I vote to you I vote to the amada haibat hai tare ko ima nangi na phamda khuramjari haibani ko
adu yamna phajaba isai ni ko nationalism da base toba imalai bak dam ta kathokadabani haibina singba aduni ko hariba kanu meaning ase ekoi dum malengi miyam na yaba poni adi magi citizen ni magi laibak ki ekoi gi kathokpa haibase ko aduga ekoi issue ekoi gi leijariba kanu si magi history puari aduga magi leijariba lamgi mo matok su yang kan kathok nari bani ko ekoi na kathok matam da ekoi na whole kanu gi ekoi gi pai pu gi territorial integrity na traga ekoi gi state ki rights nga sa mamang naina gi bado ekoi gi ba adult franchise ki aduga magi formation of government people representative na singba leibam thok chap chaba masak sing adu di ekoi sacrifice to yaroi ko madu gi damakta ekoi na chap chana ka thok kan da state ki oi potu ekoi na ninga bani ko aduni adumok ki message to ni english ki kana to soldier ga ina dum lai dana ko akoi gi england gi soldier amana mapal lam da lan sok naraga mai thi bana tra si bana ba thu asu english ki soldier duna tari ba maha ki ma u phummi ba jaga do adudi matam pum da england hoi ni ga ina yana phajaba ko hari dana tu gi dum to angang ni tambiri dana ko adu samana ba po ni ko maramuduna hariba kana sida adu wathok khara di ekona 1937 da thokiba ui ka mang cha ko maramdi hariba pochida congress na marala makhak akoi gi siri madudi amagi original text ta ngasai gi yauramba saraswati kana je durga latpagi kana ma ima durga kana sida latpagi pareng ama verse ama yauramba ko yauram basi 1937 da kano akoi kare haitare congress na lokthokhi gaina haibna singma ko aruda bjp na madu hapsan ningmagi kano ga su leiba haitare ko hojik lei ba kano sina then congress ki magi da gi su madu kano sai gi kare haitare congress na lokthokhi haiba ko hai adugi maki du madu secularism the base ovani maramaduna dharma amada yumpham oiba phati haibagi khallaga lokthokibagi man argument tawnadana ngasai gi politicization tawi kholi gaina mai claim tawraga adugi wathok su lei ko maramaduna tapna hojike 150 bande ma ta ngi amakana tawna su sai su jida ko hariba manungi oiba amarki essence su yauri marak sidai kuna logodoba message ti koina isa gi ko imung manung nungsibadagi horkana ireiba nungsibagi message bande ma tamna pi haibani maramaduna aikoina apunbagi masaksi nungsiba matamda ihan hana aigi yum aigi leipak aigi state territory ko aigi state se laiminari ba furup khuding makki nungsiraba community howing community ko ko amayam sing ase ayamna sectionna nungsina na leibagi wakalun se masi hana kanu gi siengadabani haiba kanu se hojiki bande mataram gi kanu sidagi ismaina wahan to bakum thoi na thamgi ko mangja